Akispan Imphal, Wahengbam Washington na pau pajari. Nagagi marumarang hunbagi kumay luingay ni State Level Organizing Committee na sinduna mahuksadagi chatnarak pamawangda Ukrul Headquarters Ground da pangthokli. Mansay mo lungram amanam teki Oho nagamugo iding sandungdan lumapudiyay Now sunu numagay luingay ningay suiningay diday awi Thauram dida wangang pada Nagaland ki Mukhyamantri Naypyidaw Riona hai luingay ni asi sumnagi Sanskriti oiba kumay amanate masi hana kari oirami amadi haujing na kari oiri haibadu hanna yangsinnabagi thauram amani mahangna hai aikhoina maru marang hunba khakta natana unity wisdom amasung responsibility ki marushu hunnaba honagadabani emotional integration amasung samajik amadi Sanskriti ki oiba apunbagi saktam sagatpa haibasi aikhoibu sakti leihannabagi maruibe yumpham amani hainasu mahangna makhataki Shri Riona hai. As we gathered here, not merely to observe a festival, but to reaffirm who we are as a people, to remember our forefathers who planted seeds not only in the soil, but in our collective soul, to renew our bonds with one another, and to pray for abundance in our fields, strength in our communities, and hope for our future and our destiny. Thoramduda Upamukhyamantri Loshi Dikho MLA Singh Awangbam Nyumai Amasung Kasim Basum Amadi Nagat Tangkhul Nagalong President Short Basum Nasingbasu Charuk Yaki Kendra ki Mantri Mandalna Urban Challenge Fund Oina Lupa Koti Lakh ama kaithok padaya ba pikhi bagidamag Pradhan Mantri Narendra Modi na nungai wafongdokli Social media da thagatpa warol da Shri Modi na hai fund nasina Shohor gi lamda magul leiba infrastructure semgatpada chauna mateng oiragani mahangna hai thaurang asina shohor singbu leibak asigi sel thunggi phibam phagal hanbada maruiba thaudang lauhanba sungam lagani Kendra gi Home amasung Urban Affairs Mantraloy gi makhada Kendrana sponsor tawba scheme Urban Challenge Fund UCF asi senba chahi lisingani kun manga kuntarukta gi senba chahi lisingani kuntra mathoi phawba chatnagani masina lakliba chahi manga asida urban sector da lupa koti lakh mari thadagani Pradhan Mantri Narendra Modi na road accident victim hospitalization and assured treatment PM Rahat Scheme Hodokpa Yakhre Scheme asigi makhada lambi gi accident thoklaba miyoi amamamda lupa lakh ama lising yankai phawbagi senthom pigani senthom asi accident thokpa nimittagi hauraga nimit 8 ni gi manungda fangangani Road Transport amasung Highways Mantraloy na hai lambi gi accident thoklaba miyoi sing khudakta na layeng gi tengbang phangdabadagi punsi mangbagi thokdok thokhandanabagi dama kware pasilobani Mantraloy na hai hospital singda Motor Vehicle Accident Fund ki kuthangda reimbursement fanghangani Rail Mantri Ashwini Vaishnav na rail gari singi general coach sing first class ki coach ki matagum luna na thamlagani haina lauthokre New Delhi dangarang railways da owan bakaya porakpagi matangda pangthokhiba paugi mifamda Shri Vaishnav na hai ahobagi oina tha taruki manungda lamsang chenba rail gari marfu khangatlaga thawong achi chathaba horagani mahangna hai asigumba rail gari singa sida sit sengbagi thabak tawba akhannaba miyoi singna pung ama natraga pung ama makhai khudingi mathau tawgani rail gari singa sigi toilet sing phatahudi hapa patra sing amadi cabin singsu toina singdokani haina mahangna makhata khi Kendra gi Griha Mantri Amit Shah ngasi Gandhinagar gi Mahatma Mandir da laibak asigi ahanba Central Bank Digital Currency da yumpham oiba Public Distribution System hokdokani Gujarat Sarkar gi Digital Currency gi thawong asi miyamda lawthup lawkoi leitaba mawangda chinjak yawhannabagi pandamda paikhatpani Akashvani Paupin hai masiga loinana Gujarat asi Public Distribution da RBI gi authorized digital token sijinaba laibak asigi ahanba raija oiragani
नुपागी T20 क्रिकेट वर्ल्ड कप की ग्रुप ए की मैच अमदे ngasi भारत अमसुंग पाकिस्तान सानागनी मैच असि ngasi नुमिदांग पुंग 8 ता कोलंबो की आर प्रेमादासा स्टेडियम दे सानागनी पाउ लोइजरे।